ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯤꯇꯤꯡ ꯇꯧꯔꯛꯄꯗ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ AI ꯍꯥꯏꯕ AI ꯑꯥꯔꯟ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯣꯄꯟ ꯑꯣꯏꯅ ꯋꯥꯛ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯊꯥ 2ꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯊꯥ 2ꯃꯨꯛꯁꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯀꯝꯄꯅꯤꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯗꯦ ꯈꯪꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯞꯈꯤꯕ ꯄꯩꯁꯥ ꯍꯟꯖꯤꯟꯅꯔꯛꯄ ꯑꯃꯗꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯔꯛꯄ ꯍꯦꯟꯅ ꯄꯩꯁꯥ ꯐꯪꯉꯛꯄ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯀꯝꯄꯅꯤꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯒꯤ ꯈꯔ ꯑꯗꯨꯝ ꯄꯥꯛꯁꯟꯅ ꯇꯧꯕ ꯍꯧꯅꯔꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯃꯃꯤꯡꯅ AI ꯑꯥꯔꯟ ꯍꯥꯏꯕ AI ꯑꯥꯔꯟ ꯍꯥꯏꯕꯁꯦ AI ꯑꯥꯔꯟꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯂꯤꯡꯛꯇꯨꯗ ꯆꯪꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯕꯤꯔꯣ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯉꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯦꯖ ꯑꯃ ꯁꯨꯃꯥꯏꯅ ꯎꯔꯛꯀꯅꯤ ꯔꯤꯐꯔꯦꯟꯁ ꯂꯤꯡꯛ ꯀꯩꯀꯩꯗꯣ ꯑꯗꯨꯗꯤ ꯑꯗꯣꯝꯕꯨ ꯉꯁꯤ ꯃꯤꯇꯤꯡꯗ ꯌꯥꯎꯍꯜꯂꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯤꯁꯤꯡꯗ ꯑꯗꯣꯝ ꯎꯠꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯡꯉ ꯌꯦꯡꯕꯤꯔꯣꯀꯣ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯅ ꯈ꯭ꯋꯥꯏ ꯃꯇꯥꯏꯗ ꯌꯥꯎꯔꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯗꯤꯇꯦꯜ ꯂꯣꯏꯅ ꯌꯥꯎꯔꯝꯃꯅꯦꯕ AI ꯑꯥꯔꯟ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯋꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯗ ꯀꯝꯄ꯭ꯌꯨꯇꯔ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯄꯩꯁా ꯇꯥꯟꯕꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯗꯣꯝꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯔꯒꯁꯨ AI ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯁꯦ ꯁꯤ ꯔꯣꯕꯣꯠꯁꯦ ꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯗꯣꯝ ꯑꯃꯨꯛ ꯄꯩꯁꯥ ꯇꯥꯟꯕꯗ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅꯤꯀꯣ ꯂꯥꯛꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯣꯕꯥꯏꯜ ꯄꯩꯁా ꯇꯥꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯄꯩꯁా ꯇꯥꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯗꯣꯝꯅ ꯀꯝꯄ꯭ꯌꯨꯇꯔ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯔꯒꯁꯨ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯩꯅꯣ ꯃꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯣꯝ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯌꯥꯎꯏ ꯄꯩꯁా ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯤꯒꯤ ꯔꯣꯕꯣꯠꯁꯤ ꯂꯩꯔꯔꯣꯏ ꯃꯔꯝꯗꯤ ꯀꯝꯄꯅꯤꯅ ꯃꯥꯁꯤ ꯃꯈꯣꯏꯅ ꯂꯩꯔꯒ ꯃꯁꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯕ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯕꯗꯤ ꯉꯝꯖꯗꯕ ꯑꯩꯈꯣꯏꯒꯨꯝꯕ ꯀꯔꯃꯆꯥꯔꯤ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯨꯄꯥ 5,000, 10, 10, 50 ꯉꯝꯖꯕ ꯄꯩꯁా ꯃꯌꯥꯝꯁꯤ AI ꯑꯥꯔꯟ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯗ ꯄꯤꯔꯅꯤ ꯑꯗꯣ AI ꯑꯥꯔꯟ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯇ꯭ꯔꯦꯠ ꯇꯧꯍꯜꯂꯅꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯐꯪꯕ ꯄꯩꯁꯥꯁꯦ ꯀꯝꯄꯅꯤꯅꯈꯔ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯐꯤꯠꯁꯤ ꯐꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯕꯥꯔ ꯑꯃ ꯑꯩ ꯍꯤꯡꯅꯅꯕ ꯊꯥꯒꯤ ꯂꯨꯄꯥ 10,000, 10, 50 ꯐꯪꯅꯕ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯇꯧꯅ ꯍꯣꯠꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 50,000 ꯍꯧꯔꯒ 2, 3, 5, 10 ꯄꯨꯊꯣꯛꯅꯔꯒ ꯇꯧꯔꯤꯑꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯁꯨꯝꯅꯇꯪꯒꯤ ꯂꯨꯄꯥ 4, 5 ꯈꯛꯇꯪꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯀꯔꯕꯥꯔꯁꯤ ꯇꯧꯕ ꯌꯥꯏꯑꯕ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯀꯔꯕꯥꯔ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯂꯩꯖꯗꯦ ꯍꯥꯏꯔꯒꯁꯨ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯕꯤꯗ ꯄꯩꯁꯥ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯔꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ AIꯅ ꯄꯤꯔꯤꯁꯦ AIꯅ ꯄꯤꯔꯤꯁꯤ AI ꯑꯥꯔꯟ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯀꯅꯥꯅ ꯁꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯥꯏꯅꯥꯟꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯅꯥꯟꯁ ꯍꯥꯏꯅ ꯋꯥꯔꯜꯗ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯛꯁꯆꯦꯟꯖ ꯀꯝꯄꯅꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯔ ꯃꯈꯣꯏ ꯈꯔꯒ AIꯒꯤ ꯃꯔꯝꯗ ꯍꯩꯁꯤꯡꯉꯕ ꯃꯈꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯇꯤꯝ ꯑꯃ ꯁꯥꯔꯒ ꯃꯈꯣꯏꯅ ꯃꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯃꯈꯥꯗ ꯁꯨꯝ ꯌꯥꯎꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯐꯣꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯩꯖ ꯁꯤꯡꯖꯕꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯑꯃ ꯁꯦꯝꯕꯁꯤ ꯃꯅꯤꯡ ꯇꯧꯅ ꯍꯤꯡꯅꯅꯕ ꯍꯥꯏꯅ ꯃꯣꯏꯅ AI ꯑꯥꯔꯟ ꯍꯥꯏꯕꯁꯤ ꯁꯦꯝꯃꯦꯕ ꯁꯤ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗꯣ ꯍꯥꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯗꯣ ꯑꯗꯨꯗ ꯏꯟ ꯗꯤꯇꯦꯜ ꯂꯣꯏꯅ ꯐꯪꯒꯅꯤ ꯀꯝꯄꯅꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯒꯅꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯗ ꯊꯥꯗꯒꯗꯕ ꯄꯩꯁꯥꯁꯤ ꯀꯌꯥꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯗꯤ ꯑꯩꯒꯤ
ꯄꯩꯁꯥ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯨꯄꯥ 4,000-5,000ꯗꯒꯤ ꯍꯧꯔꯒ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ ꯀꯝꯄꯅꯤꯁꯨ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗ ꯏꯟꯚꯦꯁ ꯇꯧꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯄꯩꯁꯥ ꯐꯪꯉꯛꯇꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯃꯐꯝꯗꯨ ꯃꯥꯔꯀꯦꯠ ꯐꯦꯜ ꯑꯣꯏꯕ ꯗꯥꯎꯟ ꯆꯠꯄ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯃꯥꯡꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯇ꯭ꯔꯦꯗ ꯍꯥꯏꯕꯁꯤꯗꯤ ꯇꯣꯡꯉꯒ ꯌꯥꯝꯅ ꯇꯣꯡꯕ ꯃꯥꯡꯉꯒ ꯄꯨꯂꯞ ꯃꯥꯡꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ AI ꯁꯤꯅꯗꯤ ꯃꯥꯡꯗꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯤꯀꯣ ꯁꯤꯒꯤ ꯔꯣꯕꯣꯠꯁꯤꯅꯗꯤ ꯑꯗꯨꯝ ꯃꯥꯡꯗꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯆꯦꯛꯁꯤꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯔꯦꯗ ꯍꯥꯏꯅ ꯈꯟꯕ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯨꯄꯥ 4,000-4,000ꯗꯒꯤ ꯍꯧꯔꯒ ꯑꯦꯅꯤ ꯑꯦꯃꯥꯎꯟ ꯑꯗꯨꯝ ꯌꯥꯏꯑꯕ ꯃꯤꯅꯤꯃꯝ 4,000-4,000ꯗꯤ ꯍꯧꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯩꯁꯥ ꯁꯨꯡꯂꯩ ꯂꯩꯖꯗꯦ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯔꯩꯕ ꯄꯩꯁꯥ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ Sir. ꯃꯥꯒꯤ ꯄꯩꯁꯥ ꯐꯪꯕꯒꯤ ꯆꯥꯡꯗꯣ ꯌꯥꯝꯅ ꯅꯦꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ Oh, sir. ꯑꯗꯨꯒ Hello. Sir. ꯑꯣꯖꯥ ꯍꯥꯏꯕꯤꯔꯣ Sarna ngangbdo pat pat tatle ꯑꯥ iko su sale mai se mukitang wale sir. ꯍꯣ ꯑꯗꯣꯝꯒꯤ ꯅꯦꯠꯋꯥꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯖꯅ ꯇꯥꯔꯤ ꯅꯦꯠꯋꯥꯛꯇꯣ ꯑꯗꯨꯝ ꯃꯄꯥꯟꯗ ꯈꯤꯇꯪ ꯊꯣꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯖꯅ ꯑꯗꯨꯝ ꯇꯥꯔꯤꯌꯦ Pat pat ꯑꯣꯖꯥꯒꯤ tatta ꯅꯦꯠ sarna ngang. ꯑꯣꯖꯥꯒꯤ ꯅꯦꯠꯋꯥꯛꯀꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯣꯖꯥꯒꯤ ꯁꯨꯃꯥꯡꯗ Oh, ꯀꯩꯅꯣ ꯈꯤꯇꯪ ꯊꯣꯛꯄꯤꯌꯣ ꯅꯦꯠꯋꯥꯛ ꯐꯪꯕ ꯃꯐꯝꯗ sir amuk changjara sir ngantang. ꯌꯥꯅꯤ ꯌꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯈꯣꯟꯁꯦ ꯑꯃꯇ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯐꯪꯉꯝꯗ꯭ꯔꯦ ꯁꯥꯔ ꯐꯪꯕ ꯉꯝꯗꯦ ꯌꯦꯡꯕꯤꯌꯣ ꯈꯔ ꯐꯔꯕ ꯔꯕꯤ ꯈꯔ ꯌꯥꯔꯕ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗꯕꯨꯗꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯒꯤ ꯀꯩꯅꯣꯅꯅꯤ ꯅꯦꯠꯋꯥꯛꯅꯅꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯑꯇꯩ ꯅꯦꯠꯋꯥꯛ ꯐꯕ ꯃꯐꯝꯗ ꯂꯩꯕꯗꯤ ꯂꯣꯏ ꯇꯥꯏ ꯍꯥꯏ ꯑꯗꯨꯅ ꯑꯣꯖꯥ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝꯒꯤꯁꯨ ꯅꯦꯠꯋꯥꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯡꯗꯅꯤ ꯈꯪꯗꯦ ꯈꯤꯇꯪ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯊꯣꯛꯄꯤꯌꯨꯀꯣ ꯑꯣꯖꯥ ꯀꯨꯝꯍꯩ ꯌꯥꯕꯤꯔꯦꯀꯣ ꯁꯥꯔ ꯌꯥꯝ ꯇꯞꯅ ꯇꯥꯏꯌꯦ ꯑꯗꯨ ꯃꯃꯥꯡꯒꯤ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯂꯥꯛꯀꯦ ꯇꯧꯔꯦ ꯅꯦꯠꯋꯥꯛꯅꯔ ꯈꯪꯗ꯭ꯔꯦ ꯈꯔ ꯇꯥꯔꯕ ꯍꯟꯗꯛꯇꯤ ꯈꯔ ꯍꯧꯔꯝꯃꯅꯤ ꯍꯟꯗꯛꯇꯤ ꯍꯧꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯁꯥꯔ ꯁꯦꯡꯅ ꯈꯤꯇꯪ ꯇꯥꯏ ꯐꯔꯦ ꯃꯌꯥꯝ ꯐꯅꯤ ꯅꯦꯠꯋꯥꯛꯀꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯈꯤꯇꯪ ꯊꯣꯛꯄꯤꯔꯒ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕꯁꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯀ꯭ꯔꯤꯞꯇꯣꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯄꯩꯁా ꯇꯥꯟꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯀꯅꯥꯒꯨꯝꯕ ꯎꯄꯥꯏ ꯂꯩꯖꯗꯕ ꯃꯤꯁꯤꯡꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯐꯥꯎ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯄꯤꯔꯒ ꯄꯩꯁꯥ ꯁꯨꯡꯇꯤꯡ ꯇꯤꯡꯗ꯭ꯔꯒꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯂꯨꯄꯥ 4,000-5,000ꯈꯛꯇꯪ ꯄꯨꯊꯣꯛꯑꯒꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯕ ꯌꯥꯝꯅ ꯂꯥꯏꯕ ꯄꯥꯝꯕꯩꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯩꯇꯕ ꯑꯔꯥꯟꯕ ꯑꯋꯣꯏ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯇ ꯂꯩꯇꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁꯁꯦ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯩꯔꯒ ꯂꯝ ꯂꯩꯔꯒ ꯃꯗꯨ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯨꯡꯁꯤꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯞꯇꯣꯒꯤ ꯋꯥꯂꯦꯠ ꯑꯩꯅꯈꯔ ꯂꯩ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯦ ꯖꯤꯄꯦꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯨꯄꯥ 5,000ꯅꯤ ꯈꯪꯗꯦ 10ꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯕꯤꯖꯤꯅꯦꯁ ꯍꯧꯕꯗ ꯊꯝꯅꯤꯡꯕ ꯄꯩꯁꯥ ꯈꯔ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯨ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯔꯦꯟꯁꯤꯗ ꯑꯣꯟꯊꯣꯛꯑꯅꯤ ꯑꯗꯨꯒ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯥꯞꯄꯤꯔꯅꯦꯕ ꯁꯦꯞ ꯄꯥꯜꯅꯤ ꯈꯪꯗꯦ ꯇ꯭ꯔꯁ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯣꯏꯁꯦ ꯗꯣꯂꯔꯁꯤꯕꯨ ꯄꯥꯏꯔ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯁꯨ ꯄꯥꯏꯔꯒꯗꯤ ꯁ꯭ꯇꯦꯀꯤꯡ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯇ꯭ꯔꯦꯗ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯀ꯭ꯔꯤꯞꯇꯣ ꯃꯥꯏꯅꯤꯡ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯃꯥꯏꯅꯤꯡ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔ ꯈꯤꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀ꯭ꯔꯤꯞꯇꯣ ꯍꯥꯏꯕꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯤ ꯌꯥꯝ ꯂꯥꯏꯅ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯇꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯄꯤꯔꯤꯑꯕ ꯁ꯭ꯇꯦꯀꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯃꯨꯛ ꯀꯥꯟꯅꯕꯅ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯨꯄꯥ 10,000 ꯈꯪꯗꯦ 10ꯅꯤ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯁꯦꯟꯗꯣꯏ ꯆꯠꯊꯦꯛꯍꯜꯂꯨꯔꯁꯤ ꯁꯦꯟꯗꯣꯏ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ ꯃꯅꯤꯄꯨꯔꯗ 5%ꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯏ
ꯑꯗꯨꯕꯨ ꯀ꯭ꯔꯤꯞꯇꯣꯒꯤ ꯀꯝꯄꯅꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯒꯗꯤ ꯁꯦꯟꯗꯣꯏ ꯆꯠꯊꯣꯛꯑꯒꯗꯤ ꯊꯥ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯁꯤꯗ ꯄꯤꯔꯤꯁꯤ 30% ꯍꯧꯋꯦꯕ 30% ꯍꯧꯔꯒ ꯊꯥ ꯑꯃꯗ 200% ꯐꯥꯎ ꯐꯪꯕ ꯌꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯞꯇꯣꯒꯤ ꯅꯣꯂꯦꯖꯁꯦ ꯁꯨꯈꯪ ꯈꯪꯗꯕꯤꯗ ꯍꯥꯟꯅꯒꯤ 5% ꯂꯩꯕꯅ ꯐꯔꯤꯕ꯭ꯔꯥ ꯈꯤꯇꯪ ꯔꯤꯁꯥꯔꯆ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯃꯤꯅꯤꯠ 5ꯗꯪ 10ꯗꯪ ꯏꯁꯇꯗꯤ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ 30% 200% ꯐꯥꯎ ꯐꯪꯕ ꯌꯥꯕ ꯑꯁꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯂꯧꯔꯒꯗꯤ ꯁꯣꯏꯗꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯦꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯑꯣꯟꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯥꯏ ꯆꯠꯄꯤ ꯂꯨꯄꯥ ꯆꯠꯄꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯄꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯂꯨꯄꯥ 100 ꯆꯠꯄꯤ 1000 ꯆꯠꯄꯤ ꯍꯧꯖꯤꯛ ꯄꯥꯏꯅꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯅꯤ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜ ꯀꯔꯦꯟꯁꯤ ꯂꯥꯛꯄꯁꯤꯗ ꯀ꯭ꯔꯤꯞꯇꯣꯁꯤꯅ ꯋꯥꯔꯜꯁꯦ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯟ ꯄꯦ ꯖꯤꯄꯦ ꯒꯥꯏꯁꯦ ꯈꯔ ꯂꯩꯔꯗꯤ ꯁꯤꯖꯤꯟꯅꯔꯔꯣꯏ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯁꯦꯞ ꯄꯥꯜꯂꯤꯁꯤꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃ ꯆꯠꯄꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯕ ꯗꯨꯕꯥꯏ ꯆꯠꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯂꯣꯏꯅ ꯌꯥꯕꯅꯤ ꯃꯥ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯁꯤꯅ ꯐꯔꯦ ꯍꯥꯏꯗꯅ ꯁꯤ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯍꯧꯖꯤꯛ ꯗꯨꯕꯥꯏꯗ ꯁꯤꯡꯒꯥꯄꯨꯔꯗ ꯑꯃꯦꯔꯤꯀꯥꯗ ꯁꯤꯁꯦ ꯑꯣꯏꯅ ꯀꯔꯦꯟꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯀꯃꯥꯏꯅ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔꯈꯛ ꯑꯩꯅ ꯉꯝꯖꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯁꯤ ꯏꯟꯚꯦꯁ ꯇꯧꯔꯦ ꯂꯧꯔꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯁꯦ ꯃꯥꯅ ꯏꯟꯚꯦꯁ ꯇꯧꯔꯦ ꯄꯨꯡ 24 ꯍꯦꯛ ꯁꯨꯕꯗ ꯅꯣꯡꯃ ꯍꯦꯛ ꯐꯥꯔꯛꯄꯗ ꯃꯉꯣꯟꯗ ꯂꯨꯄꯥ 500 ꯑꯃ ꯄꯤꯊꯣꯔꯛꯑꯅꯤ ꯀꯝꯄꯅꯤꯅ ꯑꯗꯒꯤ ꯃꯥꯅ ꯊꯝꯕꯤꯕꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯝꯕꯤꯕꯒꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯂꯨꯄꯥ 100 ꯑꯃꯁꯨ ꯄꯤꯊꯣꯛꯄꯤꯔꯛꯑꯅꯤ ꯀꯝꯄꯅꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤꯀꯣ ꯄꯩꯁꯥ ꯂꯧꯊꯣꯛꯏꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 700ꯁꯦ ꯂꯧꯊꯣꯛꯄ ꯌꯥꯔꯅꯦꯕ ꯑꯩꯅ ꯂꯤꯁꯤꯡ 9 ꯊꯝꯃꯝꯕꯗꯒꯤ ꯂꯨꯄꯥ 500 ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ 9500 ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯀꯝꯄꯅꯤꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯒꯁꯨ ꯀꯝꯄꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯋꯥꯠꯄ ꯄꯩꯁꯥ ꯀꯝꯄꯅꯤꯅ ꯑꯩꯉꯣꯟꯗ ꯄꯩꯁా ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ 500 ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯤꯔꯛꯀꯅꯦꯕ ꯑꯩ ꯑꯄꯨꯟꯕ ꯑꯦꯃꯥꯎꯟꯁꯤ 10,000 ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯄꯨꯟꯕ ꯑꯦꯃꯥꯎꯟꯁꯤ 10,000 ꯁꯨꯍꯟꯕ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ 100 ꯍꯥꯏꯕꯗꯤ ꯅꯨꯡꯇꯤꯒꯤ 1% ꯑꯩ ꯂꯤꯁꯤꯡ 10ꯗꯨꯒꯤ 1% ꯂꯨꯄꯥ 100 ꯑꯩꯉꯣꯟꯗ ꯀꯝꯄꯅꯤꯅ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 500 ꯑꯗꯨꯝ ꯂꯧꯊꯣꯛꯈ꯭ꯔꯒꯁꯨ ꯀꯝꯄꯅꯤꯅ ꯍꯥꯞꯆꯟ ꯑꯩꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯨꯄꯥ 500 ꯂꯧꯊꯣꯛꯈ꯭ꯔꯦ 9,500 ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯀꯝꯄꯅꯤꯅ 500 ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯩꯒꯤ ꯄꯩꯁꯥꯁꯤ 10,000 ꯁꯨꯍꯟꯕꯤꯔꯅꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ 100% ꯄꯤꯔꯛꯀꯅꯦꯕ ꯑꯩꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ 500 ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇ 500 ꯑꯃꯨꯛ 1,000 ꯇꯥꯔꯦ 1,000 ꯂꯧꯊꯣꯛꯈꯤꯕꯁꯦ ꯀꯝꯄꯅꯤꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯦꯕ ꯑꯩꯅ 1,500 ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯝꯄꯅꯤꯅ 1,500 ꯍꯥꯞꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯄꯩꯁꯥꯗꯤ 10,000ꯗ ꯂꯩꯍꯟꯅꯕ ꯑꯗꯨ ꯍꯣꯠꯅꯕꯤꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯝ ꯂꯧꯊꯣꯛꯄ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞꯁꯦ ꯀꯝꯄꯅꯤꯅ ꯁꯨꯝ ꯂꯧꯊꯣꯛꯍꯟꯕ ꯌꯥꯏ ꯁꯨꯝ ꯂꯧꯊꯣꯛꯑꯒ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯧꯊꯣꯛꯏ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 12 ꯌꯧꯔꯛꯀꯅꯦꯕ 12 ꯑꯩꯅ ꯄꯨꯂꯞ ꯂꯧꯊꯣꯛꯑꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯑꯃꯅ ꯑꯩꯅ ꯊꯝꯈꯤꯕ ꯄꯩꯁా ꯂꯨꯄꯥ ꯂꯤꯁꯤꯡ 2 ꯑꯃꯅ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯝꯈꯤꯕꯗꯣ ꯂꯨꯄꯥ ꯂꯤꯁꯤꯡ 12 ꯐꯪꯉꯦ 12 ꯐꯪꯉꯒ ꯅꯨꯃꯤꯠ 10ꯅꯤꯁꯦ ꯍꯦꯛ ꯁꯨꯔꯛꯄꯒ ꯀꯝꯄꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯞꯄꯤꯔꯤꯕ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯌꯧꯅꯦꯕ ꯅꯨꯃꯤꯠ 10ꯅꯤꯁꯦ ꯃꯥꯅ 500 ꯅꯨꯃꯤꯠ 10ꯅꯤ ꯍꯥꯞꯄꯛꯄꯗ 10ꯁꯦ ꯑꯃꯨꯛ ꯑꯩ ꯋꯥꯛ ꯑꯦꯀꯥꯎꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 700 ꯐꯪꯉꯛꯏꯁꯦ ꯂꯨꯄꯥ 700 ꯐꯪꯉꯛꯏꯁꯦ ꯁꯤꯁꯨ ꯑꯩꯅ ꯂꯧꯊꯣꯛ ꯀꯩꯗꯧꯔꯅꯤ ꯑꯩꯅ ꯑꯃꯨꯛ ꯀꯝꯄꯅꯤꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯈꯤ ꯌꯥꯏꯕ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯗꯤꯄꯣꯖꯤꯠ ꯇꯧꯁꯟꯕ 700 ꯁꯨꯝ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯝꯃꯦ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯅꯨꯡꯇꯤꯒꯤ 700 ꯁꯤꯁꯨ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯕꯤꯔꯒꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕꯗ ꯑꯩ ꯂꯨꯄꯥ ꯂꯤꯁꯤꯡ 12 ꯌꯧꯋꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯈꯛ ꯊꯝꯕꯗ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 12 ꯌꯧꯋꯦꯕ 12ꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯆꯥꯎꯍꯟꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯑꯗꯨ ꯌꯦꯡꯖꯦꯕ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯄꯤꯛꯄ ꯑꯦꯃꯥꯎꯟꯗ 4,700 ꯈꯛꯇꯪ ꯏꯟꯚꯦꯁ ꯇꯧꯔꯦ ꯂꯧꯔꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯛꯄꯗ ꯂꯤꯁꯤꯡ 10ꯒ 110 ꯌꯧꯔꯛꯀꯅꯦꯕ ꯃꯥꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕ ꯐꯪꯉꯛꯄꯁꯨ ꯑꯗꯨꯝ ꯏꯟꯚꯦꯁ ꯍꯥꯞꯆꯟꯕꯤꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯅꯨꯃꯤꯠ 90ꯅꯤꯗ ꯄꯩꯁꯥ ꯀꯌꯥ ꯌꯧꯔꯛꯀꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ
ꯅꯨꯃꯤꯠ ꯅꯤꯝꯐꯨꯅꯤꯗ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯔꯤꯒ ꯆꯥꯇ꯭ꯔꯨꯛ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕꯗꯣ ꯅꯨꯃꯤꯠ ꯅꯤꯝꯐꯨꯒꯅꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯒ ꯅꯤꯊꯣꯏ ꯌꯧꯔꯦꯕ ꯄꯩꯁꯥꯗꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯅꯤꯀꯣ ꯃꯌꯥꯝ ꯀꯝꯄꯥꯎꯟꯗꯤꯡ ꯐꯣꯔꯃꯨꯂꯥꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯔꯤꯒ ꯆꯥꯇ꯭ꯔꯨꯛ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕꯗꯣ ꯑꯩꯅ ꯊꯥ ꯑꯅꯤ 60 ꯗꯦꯖꯁꯦ ꯂꯧꯊꯣꯛꯇꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯅꯤꯝꯐꯨꯒ ꯃꯥꯄꯟ ꯌꯧꯔꯦꯕ ꯊꯥ ꯑꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯅ another 20 days 80 days ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ ꯑꯅꯤꯒ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯃꯔꯤꯒ ꯆꯥꯇ꯭ꯔꯨꯛ ꯊꯝꯈꯤꯕꯗꯣ ꯂꯥꯛ ꯑꯃꯒ ꯂꯨꯄꯥ ꯂꯤꯁꯤꯡ 13 ꯌꯧꯔꯛꯑꯅꯦꯕ ꯂꯥꯛ ꯑꯃꯒ ꯂꯤꯁꯤꯡ 13 ꯁꯥꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯅꯣꯡꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯔꯤ ꯃꯉꯥꯒ ꯆꯪꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯒꯤ ꯃꯌꯥꯗ ꯆꯪꯕ ꯍꯧꯔꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯨꯃꯤꯠ 100 ꯁꯨꯔꯛꯄ ꯊꯥ ꯑꯍꯨꯝꯒ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ngасai mari ga chatuk thamgiba paisa do lakh ani ga 92,000 lakh ahumgi maya di yore nimit kyani da nimit chamani da adugi matungda amuk nimit chamaga kun tha taruk se aina thamma ngamaba tha taruk se thamma ngamda di aina mari ga chatuk thamgibado lakh nipan ga lising nimfu yore ada ai nomada lupa lising kunthra gi maya da ai income lakpa horne akoina marup ama mari hai na sa tarung nate 120 days tha mari ai amte yenge ko 120 divided by 30 tha mari tani ni sumine 120 days tha mari tang aina thamba matamda yamanate tha mari tang aina lupa mo lothok tawida aina sum ara paisa sum hapcham matamda lupa lising mari ga chatu koktang thambado lakh nipan ga lising nimfu yore ai nomada lupa lising kunthra gi tolop sa yore koina marup ama yawbu matamda tha gi lupa lising mari manga manga tara huli sahi ani lerak phangba yor ahum lerak phangba yor admani kuina ngai bi yawe adu bo stage tadi sumatangi one time amuk tang puthokro loire ai tha gudingi maru humai mathok tadre mari ga chatru kaktang humbiraga aina mi amada yaw kholoni suhai haidragasu tha mari kaktang ngai matamda ai apunbasi lakh nipan yore lakh nipan ji aina lawthuga dum tokcha gisu yare aduga aina tha amada lupa lising tha amada lupa la amani adum phangaga sum kuina adum tawgisu yare adu ergadi astige hena phaba manipur gi miyambu paisa tannabi lambida hena yam laina piba ya opportunity sida leire aduna khoi hojik yengaji mapalamda gujarat ta mumbai da leiba miyosing na paisa kyam tanba hogarage habdu yingsi tha taragi mamangdi yawgi ba miyosing hojik makhoi gi wallet ta lakh 13 leiba mi yawre lakh 13 leire nomagi lupa la aniga lising marfuga nipan phangba mi yawre sige account se mu yengbiu asida mai apunba amount man invest amount je lakh humfu yawre lakh humfu yawre aduga nomada mana piriba income je kyano lakh mari yawre nomada lakh mari changak taragadi mana changai paisa je sum invest obiraga lakh mari sna nimit manga ni gaktang mana withdraw tawdaragadi lakh kun phangem tha amada lupa lakh kun phangba hai ji yare aduna koisu yamna pigasu pikna lupa lising mari manga di horagasu sahi ama haktang ngaiba sahi makhai sahi ni ngai daragadi akoi si phibam ji yorkane aduna isona chambidana companies na tung kuina sahi tara kun chape aba company ma kai mu oiba taragadi aikoi tha amada lakh 50 crore ma phangba adu soida oirakane aduna si koi yam lewa yengba yaba company ni tawuda boy koi paisa yamna thada dabida laibak yengba yai ado kanagumba miyosingna paisa leijati haiba miyosingna mu kamaina paisa tange haiba matamda sida yawriba nupasi mazu tha taram ki mangdi yawbuni tawudabu madi paisa abda puthoktreba magi mangonda hoji yawrise tha taram yawra matungda lupa lising 13 kha yawri mai wallet balance man invest hoji company da man thami paisa je lupa lising 13 kha thamme
ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯇꯤꯝꯁꯤ ꯌꯥꯝ ꯆꯥꯎꯅ ꯁꯦꯝꯃꯦꯕ ꯃꯥꯅ ꯃꯤ 2,000-2,000ꯒꯤ ꯃꯌꯥꯗ ꯈꯣꯝꯃꯒ ꯌꯥꯎꯍꯟꯈ꯭ꯔꯦꯕ ꯃꯥꯅ ꯑꯗꯨꯅ ꯃꯥꯒꯤ ꯇꯤꯝꯗꯒꯤ ꯐꯪꯕ ꯄꯩꯁꯥꯁꯤ ꯅꯣꯡꯃꯗ ꯂꯨꯄꯥ 95,000 ꯐꯪꯉꯦꯕ ꯁꯤꯁꯨ ꯌꯥꯝ ꯐꯕ ꯑꯃꯅꯤꯀꯣ ꯌꯦꯡꯉꯁꯤ ꯁꯤꯁꯨ lupa lising $61 ꯈꯛ ꯊꯝꯃꯦ lupa lising 5ꯒ 6 ꯈꯛꯇꯪ ꯊꯝꯃꯦꯕ ꯃꯥꯅ ꯃꯥꯏ ꯋꯥꯂꯦꯠ ꯕꯦꯂꯦꯟꯁꯇ ꯑꯗꯨ ꯃꯥꯒꯤ ꯇꯤꯝꯁꯤ ꯆꯥꯎꯈꯤꯕꯅꯤꯅ ꯃꯥ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯦ ꯅꯣꯡꯃꯗ 64,000ꯒꯤ ꯏꯟꯀꯝ ꯂꯥꯛꯑꯦꯕ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯑꯩꯅ ꯃꯤ ꯈꯣꯝꯃꯒ ꯑꯩꯒꯤ ꯇꯤꯝꯁꯤ ꯆꯥꯎꯔꯒꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯁꯦ ꯃꯣꯏꯅ ꯎꯠꯂꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯉꯝꯖꯕ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯒ ꯑꯩ ꯃꯤ ꯈꯣꯝꯗ꯭ꯔꯒꯁꯨ ꯑꯩ ꯇꯞ ꯄꯩꯁꯥ ꯇꯥꯟꯖꯒꯦ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯤꯁꯨ ꯈꯤꯇꯪ ꯈꯣꯝꯃꯒ ꯇꯤꯝꯁꯦ ꯆꯥꯎꯊꯣꯛꯂꯒ ꯄꯩꯁꯥꯁꯦ ꯌꯥꯝ ꯇꯥꯟꯒꯦꯁꯨ ꯌꯥꯔꯦꯕ ꯌꯥꯗꯤ ꯌꯥꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯍꯥꯟꯅꯁꯨ ꯈꯪꯕ ꯌꯥꯎꯔꯦ ꯑꯗꯨ ꯑꯅꯧꯕ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯪꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯁꯤ ꯑꯦꯞꯁꯤ ꯍꯥꯡꯕ ꯃꯇꯝꯗ ꯁꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯁꯨꯃꯥꯏꯅ ꯊꯣꯔꯛꯀꯅꯤ ꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯋꯤꯗ꯭ꯔꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯋꯤꯗ꯭ꯔꯣ ꯍꯥꯏꯅ ꯑꯃ ꯂꯩ ꯋꯤꯗ꯭ꯔꯣꯗꯨꯗ ꯅꯝꯕꯤꯔꯣ ꯋꯤꯗ꯭ꯔꯣꯗ ꯅꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯄꯦꯖ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ ꯁꯤ ꯄꯦꯖ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯣꯜ ꯑꯦꯃꯥꯎꯟ ꯑꯃ ꯂꯩꯒꯅꯤ ꯑꯣꯜ ꯑꯦꯃꯥꯎꯟꯗꯨꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯁꯤꯗ ꯀꯟꯇꯤꯅ꯭ꯌꯨ ꯍꯥꯏꯔꯤꯁꯦ ꯑꯁꯤꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯐꯪꯕ ꯄꯩꯁꯥ खितंग चाउन भी आगत सर ꯁꯤꯁꯦ हाँ ꯄꯦꯖꯦ ꯆꯥꯎꯍꯜꯂꯒꯦ ꯈꯔ ꯆꯥꯎꯔꯕ ꯑꯣꯖꯥ चाउर सर ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯣꯇꯣꯗꯨꯗ ꯈꯤꯇꯪ ꯅꯝꯃꯣ ꯑꯩꯈꯣꯏ ꯊꯣꯏ ꯄꯤꯛꯆꯔꯗꯨ ꯅꯝꯃꯣ ꯑꯣꯖꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯐꯨꯜ ꯁ꯭ꯀ꯭ꯔꯤꯟ ꯎꯅꯤꯌꯦ ꯁꯠꯁꯤ ꯚꯥꯞ ꯇꯥꯕꯤꯔꯕ तारे सर ꯐꯣꯇꯣꯗꯨꯗ ꯀꯤꯂꯝ ꯚꯤꯗꯤꯑꯣꯗꯨꯗ ꯀꯤꯂꯝ नमो ꯐꯨꯜ ꯁ꯭ꯀ꯭ꯔꯤꯟ उरब꯭रा ꯍꯧꯖꯤꯛ उरे उरे ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯗꯨꯏꯗꯤ ꯄꯤꯛꯁꯜꯂꯁꯨ ꯌꯥꯔꯦꯀꯣ ꯈꯤꯇꯪ ꯄꯤꯛꯁꯟꯒꯦ ꯋꯤꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯄꯦꯖ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯋꯤꯗ꯭ꯔꯣ ꯑꯣꯞꯁꯟ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯜ ꯑꯦꯃꯥꯎꯟ ꯑꯣꯏꯅ ꯊꯣꯔꯛꯀꯅꯤ ꯁꯤ ꯄꯦꯖ ꯑꯃꯨꯛ ꯊꯣꯔꯛꯀꯅꯤ ꯑꯣꯜ ꯑꯦꯃꯥꯎꯟꯁꯤꯗ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯛꯁꯦꯁ ꯊꯥꯔꯛꯑꯅꯤ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯄꯩꯁꯥꯗꯨ ꯑꯗꯣꯝꯒꯤ ꯇ꯭ꯔꯁ ꯑꯗꯣꯝꯒꯤ ꯁꯦꯞ ꯄꯥꯜ ꯑꯣꯏꯔꯣ ꯑꯗꯣꯝꯒꯤ ꯋꯥꯂꯦꯠꯇ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯩꯁꯥꯁꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯇ꯭ꯔꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯑꯅꯧꯕ ꯌꯥꯎꯕ ꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗꯣꯂꯔ ꯍꯥꯞꯂꯤꯕ ꯋꯥꯂꯦꯠꯇꯣ ꯍꯥꯡꯕꯤꯔꯅꯤ ꯍꯥꯡꯉꯀꯥꯟꯗ USDT BIP20 ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯅꯦꯕ USDT BIP20 ꯍꯥꯏꯕꯗꯨ ꯑꯗꯨꯗ ꯅꯝꯕꯤꯔꯣ BIP20ꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯔꯤꯁꯤꯞ ꯍꯥꯏꯅ ꯑꯃꯨꯛ ꯔꯤꯁꯤꯞ ꯑꯩꯅ ꯑꯦꯗ꯭ꯔꯦꯁ ꯁꯤꯁꯦ ꯑꯃꯨꯛ ꯊꯣꯔꯛꯀꯅꯦꯕ ꯔꯤꯁꯤꯞ ꯑꯩꯅ ꯊꯥꯏꯁꯦ ꯁꯤ ꯔꯤꯁꯤꯞꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯅꯝꯃꯀꯥꯟꯗ ꯑꯗꯣꯝꯒꯤ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯊꯣꯔꯛꯀꯅꯦꯕ QR ꯀꯣꯗ ꯑꯃ ꯊꯣꯔꯛꯀꯅꯦꯕ ꯑꯗꯨ QR ꯀꯣꯗꯇꯨꯒꯤ ꯑꯔꯣꯏꯕꯗ ꯀꯌꯥꯅ ꯂꯣꯏꯒꯦ ꯌꯦꯡꯕꯤꯔꯣ ꯁꯤ ꯑꯦꯗ꯭ꯔꯦꯁꯁꯦ 59 ꯂꯣꯏꯕꯁꯦ ꯁꯤ ꯀꯣꯄꯤ ꯊꯣꯔꯛꯏꯁꯦ ꯑꯗꯨ ꯀꯣꯄꯤ ꯐꯠ ꯇꯧꯕꯤꯔꯣ ꯀꯣꯄꯤ ꯇꯧꯕꯤꯔꯅꯤ ꯑꯗꯨ ꯀꯣꯄꯤ ꯇꯧꯔꯀꯥꯟꯗ ꯑꯗꯣꯝꯅ ꯉꯁꯥꯏꯒꯤ ꯋꯤꯗ꯭ꯔꯣ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯩꯕꯁꯦ ꯋꯤꯗ꯭ꯔꯣꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯑꯗꯣꯝꯅ ꯑꯍꯥꯟꯕ ꯋꯤꯗ꯭ꯔꯣ ꯇꯧꯕꯗꯨꯕꯨ ꯑꯣꯏꯔꯒꯗꯤ ꯀꯣꯄꯤ ꯇꯧꯔꯅꯤ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯀꯌꯥꯅ ꯂꯣꯏ ꯍꯥꯏꯕꯗꯨꯝ ꯈꯪꯍꯧꯔꯅꯤ 59 ꯂꯣꯏ ꯍꯥꯏꯕ ꯑꯃ ꯈꯪꯍꯧꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ AIꯒꯤ ꯑꯦꯞꯇꯣ ꯑꯃꯨꯛ ꯍꯥꯡꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯋꯤꯗ꯭ꯔꯣ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦ ꯋꯤꯗ꯭ꯔꯣ ꯅꯝꯃꯀꯥꯟꯗ ꯃꯥꯅ ꯑꯦꯃꯥꯎꯟ ꯍꯥꯞꯄꯨ ꯍꯥꯏꯅ ꯁꯤ ꯄꯦꯖ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯅꯤꯁꯨꯕꯗ ꯁꯤ ꯄꯦꯖ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯑꯣꯜ ꯑꯦꯃꯥꯎꯟ ꯅꯝꯕꯤꯔꯅꯤ ꯁꯤꯗꯩꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯨ ꯍꯥꯏꯅ ꯑꯃ ꯍꯥꯏꯔꯝꯕꯅꯦꯕ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯨ ꯁꯤꯗꯩꯁꯤꯗ ꯔꯤꯁꯤꯚꯤꯡ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯨ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯤꯗꯩꯁꯤꯗ ꯔꯤꯁꯤꯞ ꯍꯥꯏꯕꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯀꯣꯄꯤ ꯇꯧꯈꯤꯗꯣ ꯁꯤꯗꯩꯁꯤꯗ ꯄꯦꯁ ꯇꯧꯁꯟꯕꯤꯔꯅꯦꯕ ꯁꯤꯗ ꯄꯦꯁ ꯇꯧꯔꯀꯥꯟꯗ ꯑꯔꯣꯏꯕꯗ ꯃꯥꯁꯨ 59 ꯂꯣꯏꯕ꯭ꯔꯥ ꯌꯦꯡꯕꯤꯔꯅꯤ ꯃꯔꯝꯗꯤ ꯑꯩꯁꯨ 59 ꯂꯣꯏꯕꯅꯤꯅ ꯑꯗꯣꯝꯒꯤꯗꯅ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯃꯌꯦꯛ ꯑꯅꯤꯗꯨ ꯀꯩꯅꯣ ꯈꯪꯕꯤꯔꯣ ꯃꯌꯦꯛ ꯑꯅꯤꯗꯣ ꯁꯤꯗ ꯊꯣꯛꯑꯒꯗꯤ ꯆꯨꯝꯃꯦ ꯍꯥꯏꯔꯒ ꯑꯗꯣꯝꯅ ꯁꯤꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯊꯪꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯕꯗꯗꯤ ꯑꯗꯣꯝ ꯑꯃꯨꯛ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯣꯜ ꯑꯦꯃꯥꯎꯟ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯋꯥꯂꯦꯠꯇꯨꯗ ꯑꯗꯨꯝ ꯆꯪꯖꯔꯅꯦꯕ ꯃꯊꯟꯗ ꯑꯗꯨꯅ ꯁꯤꯅ ꯑꯍꯥꯟꯕ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯀꯥꯡꯕꯨꯒꯤꯅꯤ ꯑꯃꯨꯛꯇꯪ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯑꯦꯗ꯭ꯔꯦꯁꯇꯣ ꯂꯥꯟꯅ ꯍꯥꯞꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯅ ꯑꯗꯣꯝꯗ ꯄꯦꯅꯥꯜꯇꯤ ꯑꯣꯏꯅ ꯑꯃꯨꯛ $30 ꯑꯃꯨꯛ ꯍꯥꯞꯆꯤꯜꯍꯜꯂꯟꯒꯅꯦꯕ
$30 ꯑꯗꯣꯝꯅ ꯑꯃꯨꯛ ꯏꯟꯚꯦꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕ ꯌꯥꯒꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯄꯩꯁꯥ ꯑꯃꯨꯛ ꯇꯤꯡꯗꯅꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯀꯣꯄꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯁꯣꯏꯗꯅ ꯍꯣꯠꯅꯕꯤꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯑꯞꯂꯥꯏꯟꯗ ꯇꯥꯟꯅꯔꯒ ꯁꯣꯏꯗꯅꯕ ꯇꯧꯕꯤꯌꯨ ꯁꯣꯏꯔꯒꯗꯤ ꯑꯗꯣꯝ $30 ꯂꯨꯄꯥ 2,500ꯃꯨꯛꯀꯤ ꯃꯌꯥꯗ ꯑꯃꯨꯛꯀ ꯏꯟꯚꯦꯁ ꯇꯧꯒꯅꯤ ꯀꯝꯄꯅꯤꯗ ꯊꯤꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯋꯥꯂꯦꯠꯇ ꯏꯟꯚꯦꯁ ꯇꯧꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯁꯤꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯄꯩꯁꯥ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯝꯄꯅꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯄꯩꯁꯥ ꯍꯥꯞꯆꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯍꯥꯞꯆꯤꯟꯕ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯣꯏꯅꯦꯀꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯒꯗꯒꯦꯗꯣ ꯃꯣꯏ ꯍꯥꯏꯖꯔꯛꯀꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯦꯖꯗ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯕꯥꯏ ꯇꯤꯄꯤ ꯍꯥꯏꯕꯁꯦ ꯕꯥꯏ ꯇꯤꯄꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯤꯔꯣ ꯁꯤꯗ ꯅꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯦꯖ ꯑꯃ ꯊꯣꯔꯛꯀꯅꯤ ꯁꯤꯒꯤ ꯄꯦꯖꯁꯦ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯁꯤꯗꯩꯁꯤꯗ ꯑꯗꯣꯝꯅ ꯀꯟꯇꯤꯅ꯭ꯌꯨꯁꯦ ꯇꯧꯕꯤꯔꯣ ꯁꯤꯒꯤ ꯄꯦꯖ ꯊꯣꯔꯛꯀꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯀꯟꯇꯤꯅ꯭ꯌꯨ ꯊꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯁꯤꯗꯩꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯁꯨꯃꯥꯏꯅ ꯊꯣꯔꯛꯀꯅꯦꯕ ꯑꯦꯗ꯭ꯔꯦꯁꯇ ꯊꯣꯔꯛꯑꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯗꯣꯝꯅ ꯂꯥꯏꯔꯤꯛ ꯑꯃ ꯊꯣꯛꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣꯝꯅ ꯀꯣꯄꯤ ꯇꯧꯕꯤꯔꯣ ꯂꯥꯏꯔꯤꯛ ꯑꯃ ꯊꯣꯛꯄꯁꯤꯗ ꯁꯤꯗ ꯅꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯣꯄꯤ ꯇꯧꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯂꯣꯏꯔꯒ ꯃꯁꯤ ꯀꯣꯄꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯩꯈꯣই ꯑꯦꯞꯇꯣ ꯑꯃ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯣꯝꯒꯤ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯣ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯂꯥꯛꯑꯅꯤ ꯉꯁꯥꯏ USDT ꯊꯥꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯦꯟ ꯍꯥꯏꯅ ꯑꯔꯣꯏꯕꯗ ꯌꯥꯎꯔꯤꯕꯁꯦ ꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯁꯦꯟꯁꯤꯗ ꯅꯝꯃꯅꯤ ꯁꯦꯟꯁꯤꯗ ꯅꯝꯃ ꯃꯇꯨꯡꯗ ꯁꯤ ꯄꯦꯖ ꯑꯃꯨꯛ ꯊꯣꯔꯛꯀꯅꯦꯕ ꯁꯤꯒꯤ ꯄꯦꯖ ꯑꯃꯨꯛ ꯊꯣꯔꯛꯀꯅꯦꯕ ꯁꯤꯒꯤ ꯄꯦꯖꯇ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯗ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯄꯦꯖ ꯑꯅꯤ ꯊꯥꯏꯁꯦ ꯁꯤꯁꯤꯗ ꯅꯝꯃꯣ ꯁꯤꯗ ꯅꯝꯕ ꯃꯇꯝꯗ ꯑꯗꯣꯝ ꯉꯁꯥꯏꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ 59ꯅ ꯂꯣꯏꯕ ꯑꯦꯗ꯭ꯔꯦꯁꯁꯦ 59 ꯂꯣꯏꯕ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯤꯗꯩꯁꯤꯗ ꯃꯊꯟꯇ ꯊꯣꯛꯆꯔꯛꯑꯅꯦꯕ ꯑꯗ ꯑꯦꯃꯥꯎꯟꯠ ꯀꯌꯥꯅꯣ ꯍꯥꯏꯁꯦ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯗꯣ ꯍꯥꯞꯆꯟꯅꯤꯡꯕ $10ꯔ $20ꯔ $5ꯔ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯏꯁꯟꯕꯤꯔꯣ ꯑꯦꯃꯥꯎꯟꯠ ꯑꯩꯅ ꯊꯥꯏꯁꯦ ꯁꯤ ꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯅꯦꯛꯁ ꯇꯧꯈ꯭ꯔꯣ ꯑꯗꯨꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯀꯟꯐꯥꯔꯝ ꯍꯥꯏꯅ ꯍꯥꯏꯖꯔꯅꯤ ꯑꯗꯨꯝ ꯇꯧꯕꯤꯔꯒ ꯑꯗꯣꯝꯅ ꯄꯥꯁꯋꯥꯔꯗ ꯍꯦꯛ ꯅꯝꯈꯤꯕꯒ ꯑꯗꯣꯝꯒꯤ ꯄꯩꯁꯥꯗꯣ ꯑꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯑꯅꯦꯕ ꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯕꯤ ꯉꯥꯏꯍꯥꯛ ꯉꯥꯏꯒꯅꯤ ꯑꯗꯨ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯑꯗꯣꯝꯅ ꯁꯤꯗ ꯂꯩꯔꯤꯕ ꯕꯤꯟꯗꯨꯁꯦ ꯁꯤꯗ ꯅꯝꯕꯤꯌꯨ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁꯤ ꯂꯩꯁꯦ ꯁꯤꯗꯩꯁꯤꯗ ꯇꯤꯠ ꯂꯥꯎꯅ ꯅꯝꯕꯤꯌꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯩꯁꯥ ꯍꯥꯞꯈꯤꯕ ꯉꯁꯥꯏ ꯁꯤꯗ $10 ꯍꯥꯞꯈꯤꯕꯗꯣꯁꯤꯗ ꯆꯪꯉꯛꯑꯅꯦꯕ ꯁꯤꯗ 81 ꯂꯩꯔꯦ $10 ꯍꯥꯞꯆꯤꯜꯂꯗꯤ $91 ꯆꯣꯡꯊꯣꯔꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯁꯤ ꯈꯛꯇꯪ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ ꯁꯤ ꯇꯧꯕꯗ 1 ꯃꯤꯅꯤꯠ ꯈꯛꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣꯝꯅ 1 ꯃꯤꯅꯤꯠ ꯈꯛꯇꯪ ꯊꯥ 3ꯗꯪ 4ꯗꯪ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝ $9,000 ꯐꯪꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 30,000 ꯐꯪꯕ ꯌꯥꯏ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ 30,000ꯗꯣ ꯑꯗꯣꯝꯅ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯊꯥ ꯑꯃꯒꯤ ꯏꯟꯀꯝ $1.5 ꯍꯧꯖꯤꯛ $1.5 ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯅ ꯍꯣꯠꯅꯕꯗ ꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯨꯄꯥ 4,000 5 ꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯊꯥ 4ꯗꯪ ꯁꯨꯃꯥꯏꯅ ꯅꯝꯕ ꯃꯇꯝꯗ $1.5 $2,000 ꯌꯥꯝ ꯂꯥꯏꯅ ꯑꯗꯣꯝꯒꯤ ꯏꯟꯀꯝ ꯂꯥꯛꯀꯗꯣꯏꯅꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯅ ꯉꯥꯏꯒꯗꯣꯏꯁꯤ ꯊꯥ 4 ꯈꯛꯇꯪ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯀꯝꯁꯤ AI सिनारगा अदोमना पैसा तानबा पाम्ब्रा पामदब्रा है अदोमगी वखलगी मखा पोले हजिकती AI आर्टिफिशियल इंटेलिजेंस सिनारगा कोई मियोबना पैसा तानबगी मतमनी अदुना कोइना सिदा अदोमना पैसा पुथोअगा पैसा अदोमना आई लुपा 4,000 चतुक से पुथोअगा था 4 गायबजे आई इमुंग मनुंगी अवाब लई आई पैसा सिना बतंगाई फदे आई थागी लुपा 1000 था मद लुपा 10,000 दी तानदबा यादे हायरगदी अदोमगी टीम सगतपियु अदोमना अखोगी मीटिंग की लिंक से अदोम खंगना चाना मरम पांगजिदा फोन हाइबियु निमिदांगी पुंग 3ता अखोई सुमाइना मोबाइल की पैसा तानबे याबा कंपनी अमगी मरमदा डिस्कशन तवी मीटिंग तवी 3 ngатang यावरो ओइन हाइबियु 3 तेना 3 मखाय अदायदा दम लोइगनी हाइबियु अदुना मोइना आइना नोमगी मी मरी मरी मंगा फोन तौरगा हाइब मतमदा मखोई सिंदुना यावरक मतमदा अइंगोंदा $10 फंगे $10 हाइसे इंडियन रुपीस दा 920 की मयाने
920 ꯒꯤ ꯃꯌꯥꯅꯦꯕ ꯑꯗꯨ ꯗꯥꯗꯤ ꯑꯩꯅ ꯃꯤ ꯑꯃ ꯌꯥꯎꯍꯟꯕ ꯃꯇꯝꯗ ꯁꯤ ꯐꯪꯉꯒꯗꯤ ꯑꯩꯅ ꯃꯤ 10 ꯌꯥꯎꯍꯜꯂꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯤ 4 ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯑꯩꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 100 ꯒꯤ ꯃꯌꯥꯗꯤ ꯃꯤꯇꯤꯡꯗꯤ ꯌꯥꯎꯍꯜꯂꯦ ꯃꯤ 50ꯗꯪ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯊꯥ ꯑꯗꯨꯗ ꯂꯨꯄꯥ 90-90 ꯇꯥꯟꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯤ 10ꯗꯪ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ 10,000 ꯒꯤ ꯃꯌꯥꯗ ꯑꯩ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯞꯈꯤꯕ ꯄꯩꯁꯥꯁꯤꯅ ꯑꯩ ꯇꯨꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯩꯁꯥ ꯆꯥꯎꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,00,000 ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯝꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯒꯤ ꯈꯣꯔꯁꯥ ꯄꯨꯔꯁꯥ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯤ ꯆꯥꯅ ꯊꯛꯅꯕ ꯈꯣꯔꯁꯥ ꯄꯨꯔꯁꯥ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯌꯥꯝꯁꯦ ꯁ꯭ꯀꯨꯜꯒꯤ ꯚꯦꯟꯒꯤ ꯚꯔꯥ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯑꯩ ꯊꯥꯒꯤ ꯂꯨꯄꯥ 10,000 10 ꯐꯪꯉꯒꯗꯤ ꯌꯥꯔꯦꯅ ꯈꯟꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯒꯤ ꯃꯔꯝꯗ ꯑꯗꯣꯝꯒꯤ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯌꯥꯎꯏꯅ ꯐꯣꯔꯁ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯥꯟꯅꯕꯗꯪ ꯎꯠꯄꯤꯒꯅꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤ ꯁꯤꯗꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯂꯧꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯌꯥꯎꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯌꯥꯎꯖꯔꯛꯀꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯃꯤ 10 ꯈꯛꯇꯪ ꯌꯥꯎꯍꯟꯕ ꯃꯇꯝꯗ ꯑꯗꯣꯝꯗ ꯂꯨꯄꯥ 9,000-10,000ꯗꯤ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕ ꯂꯣꯏꯅ ꯌꯥꯔꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯦꯅꯤ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯍꯦꯟꯊꯣꯏ ꯅꯪꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯗꯦ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯑꯋꯥꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯒꯤ ꯂꯤꯡꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯔꯛꯄ ꯂꯤꯡꯛꯗꯣ ꯃꯤꯗ ꯐꯣꯟ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯗ ꯅꯨꯡꯇꯤꯒꯤ ꯃꯤꯇꯤꯡ ꯇꯧꯏ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯁꯟꯗꯦꯁꯨ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯒꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯟꯗꯦꯒꯤ ꯄꯨꯡ 7ꯗ ꯑꯗꯨꯝ ꯃꯤꯇꯤꯡꯁꯤ ꯌꯥꯎꯍꯜꯂꯛꯎ ꯑꯗꯨꯅ ꯃꯣꯏꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯄꯩꯁా ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯦ ꯍꯥꯏꯅ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯊꯥꯒꯠꯂꯛꯀꯅꯤ ꯄ꯭ꯂꯁ ꯅꯪꯁꯨ ꯄꯩꯁా ꯐꯪꯒꯅꯤ ꯑꯗꯣ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯐꯪꯒꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯈꯛ ꯄꯩꯁꯥ ꯐꯪꯕꯒꯤ ꯅꯠꯇꯦ ꯄꯥꯕ꯭ꯂꯤꯛꯇ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯅꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯒ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯕ ꯑꯗꯒꯤ ꯃꯤꯌꯥꯝꯁꯨ ꯀꯥꯟꯅꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯦꯅꯤ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯁꯥꯔ ꯑꯣꯖꯥ ꯅꯤꯃꯥꯏꯅ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯅꯤꯃꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯔ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ AIRꯅ ꯂꯩꯕꯗꯣ ꯑꯥ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯊꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ BNBꯗ ꯇꯣꯞ ꯑꯞ ꯇꯧ ꯍꯥꯏꯌꯦꯕ AI ꯑꯥꯔꯟꯗ ꯂꯩꯕꯗꯣ ꯑꯗꯨꯗꯤ AI ꯑꯥꯔꯟꯒ BNB ꯑꯅꯤꯒꯗꯤ BNB ꯗꯔꯀꯥꯔ ꯇꯥꯗꯤꯌꯦ AI ꯑꯥꯔꯟꯗ ꯂꯩꯕꯁꯤꯒ ꯉꯁꯥꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯒꯅꯤ ꯍꯣꯔꯦꯟ ꯃꯤꯇꯤꯡ ꯂꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯩ ꯇꯥꯛꯀꯦ ꯑꯇꯩꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯣꯖꯥ ꯅꯤꯃꯥꯏꯅ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇꯗ $1 ꯊꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ BNBꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ BNBꯁꯦ ꯂꯨꯄꯥ 5-10ꯒꯤ ꯑꯗꯨꯝ ꯆꯪꯉꯦꯕ ꯇꯦꯛꯁ ꯀꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ AI ꯑꯥꯔꯟ ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝꯗꯒꯤ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯊꯥꯕ ꯇ꯭ꯔꯁ ꯋꯥꯂꯦꯠꯇꯒꯤ AI ꯑꯥꯔꯟꯗ ꯊꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯗꯦꯕ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩ ꯑꯝꯇꯪ ꯌꯦꯡꯒꯦ ꯀꯣ ꯑꯣꯖꯥ ꯍꯣꯏ ꯁꯥꯔ ꯂꯣꯏꯔꯀꯥꯟꯗ ꯍꯣꯏ ꯁꯥꯔ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯉꯣꯟꯗ ꯏꯁꯀ꯭ꯔꯤꯟꯗꯣ ꯁꯦꯌꯔ ꯇꯧꯔꯒ ꯑꯩ ꯍꯥꯏꯖꯒꯦ ꯑꯁꯣꯏꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ AI ꯑꯥꯔꯟꯒ ꯇ꯭ꯔꯁ ꯋꯥꯂꯦꯠꯀ ꯄꯩꯁꯥ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯄꯩꯁా ꯇꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯖꯥ ꯅꯤꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯑꯩꯅ ꯑꯣꯖꯥ ꯅꯤꯃꯥꯏꯅ ꯊꯥꯈꯤꯕ ꯃꯇꯝꯗ ꯇꯦꯛꯁ ꯈꯔ ꯑꯗꯨꯝ ꯀꯛꯄ ꯌꯥꯏ BNB ꯌꯥꯎꯗꯗꯤ ꯌꯥꯗꯕ ꯌꯥꯎꯋꯦꯀꯣ ꯍꯣꯏ ꯁꯥꯔ ꯃꯊꯪ ꯍꯦꯟꯊꯣꯏ ꯍꯥꯏꯔꯣ ꯍꯦꯟꯊꯣꯏꯁꯤ ꯀꯩꯅꯣꯝ ꯍꯪꯅꯤꯡꯕ ꯃꯥꯜꯂꯦ ꯐꯔꯦ ꯃꯥꯁꯤ ꯁꯣꯏꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯁꯆꯤꯀꯥꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯦꯟꯊꯣꯏ ꯍꯥꯏꯔꯣ ꯍꯦꯟꯊꯣꯏ ꯑꯩꯒꯤꯁꯦꯀꯣ ꯉꯔꯥꯡ ꯄꯩꯁꯥ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯥ ꯑꯩꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄꯁꯦ ꯀꯩꯅꯣ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯕ꯭ꯔꯥꯅ ꯁꯨꯝ ꯆꯦꯛ ꯇꯧꯕꯗ $4 ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯥ ꯑꯗꯣ ꯌꯥꯔꯦ ꯁꯛꯁꯦꯁꯄꯨꯗꯤ ꯑꯣꯏꯔꯦꯕꯀꯣ ꯑꯥ ꯑꯗꯣ ꯑꯣꯏꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ $10 ꯁꯨꯍꯟꯒꯦꯅ $10ꯁꯦ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤ ꯋꯤꯗ꯭ꯔꯣꯗꯒꯤ ꯂꯧꯊꯣꯛꯑꯒ ꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯞꯆꯤꯟꯕꯅꯦꯕꯀꯣ ꯑꯥ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯌꯨꯛꯁꯤ $10 ꯁꯨꯍꯧꯔꯦ ꯑꯗꯨꯗꯨꯒ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯤꯗ꯭ꯔꯣꯒꯤ ꯃꯄꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯥꯕ ꯁꯦꯟꯐꯝꯗꯣ ꯎꯝ ꯑꯗꯨꯕꯨꯗꯤ ꯁꯥꯔꯛꯑꯦꯕꯀꯣ ꯑꯗꯨ ꯎꯝ ꯁꯥꯔꯛꯄꯗꯨꯗ ꯑꯩꯒꯤ $10ꯗꯣ ꯀꯩꯅꯣ ꯀꯛꯈ꯭ꯔꯦꯕ 6, 7, 8, 9, 10 $4 ꯀꯛꯊꯠꯈ꯭ꯔꯦꯕ ꯎꯝ
ꯍꯧꯖꯤꯛꯁꯦ $6 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯁꯤꯁꯦ 20 days ꯁꯨꯕ ꯅꯠꯇ꯭ꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯀꯛꯏꯅꯣ ꯁꯤꯅꯦ ꯑꯩꯁꯨ ꯆꯃꯝꯅꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯣꯂꯔꯁꯦ ꯑꯗꯨꯝ ꯀꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯛꯏꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯅꯦ ꯎꯝ ꯑꯩ ꯉꯁꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯗꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯩ ꯄꯦꯖ ꯃꯊꯛꯀꯤꯗꯨꯗ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯅꯝꯃꯣ ꯆꯥꯎꯅ ꯌꯦꯡꯉꯣ ꯆꯥꯎꯅ ꯊꯣꯛꯑꯕ꯭ꯔꯥ ꯍꯦꯟꯊꯣꯛꯏ ꯅꯉꯣꯟꯗ ꯑꯩꯒꯤ ꯄꯤꯛꯆꯔꯗꯣ ꯎꯠꯂꯤꯗꯣ ꯈꯤꯇꯪ ꯆꯥꯎꯅ ꯊꯣꯛꯑꯦ ꯑꯧ ꯆꯥꯎꯅ ꯊꯣꯛꯑꯦꯀꯣ ꯑꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ ꯅꯪꯅ ꯂꯨꯄꯥ 10,000 ꯊꯝꯃꯦꯅ ꯂꯧꯔꯣ 10ꯗꯣ ꯊꯝꯈ꯭ꯔꯦ ꯅꯪꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯝꯄꯅꯤꯅ 6% ꯅꯪꯉꯣꯟꯗ ꯄꯤꯔꯛꯑꯦꯕ ꯚꯥꯞ ꯇꯥꯔꯕ 6%ꯁꯦ 5% ꯑꯃꯅ ꯅꯪꯒꯤ ꯑꯄꯨꯟꯕ ꯑꯦꯃꯥꯎꯟ 10,000 ꯁꯤꯗꯩ ꯀꯛꯑꯒ ꯃꯥꯅ 500 ꯄꯤꯔꯛꯑꯦꯕ ꯑꯗꯒꯤ 100 ꯑꯃꯅ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯑꯦꯃꯥꯎꯟꯗꯨꯒꯤ 10%ꯗꯨꯒꯤ 1%. ꯑꯗꯨꯗꯒꯤ 10,000ꯒꯤ 1% ꯂꯨꯄꯥ 100 ꯇꯥꯗ꯭ꯔꯥ ꯂꯨꯄꯥ 100ꯁꯦ ꯃꯥꯅ ꯍꯥꯞꯆꯤꯜꯂꯒ ꯅꯉꯣꯟꯗ 600 ꯄꯤꯔꯛꯑꯦꯕ ꯁꯤꯗꯤ ꯂꯨꯄꯥ 10,000 ꯊꯝꯕꯒꯤ ꯑꯦꯛꯖꯥꯝꯄꯜꯅꯤ ꯅꯪꯅ ꯂꯨꯄा 100 ꯊꯝꯃꯁꯨ ꯁꯤꯒꯤꯃꯥꯏꯅ ꯑꯄꯨꯟꯕ ꯑꯦꯃꯥꯎꯟꯗꯒꯤ 5% ꯑꯗꯒꯤ ꯃꯗꯨꯒꯤ ꯑꯄꯨꯟꯕ ꯑꯦꯃꯥꯎꯟꯗꯒꯤ 1% ꯑꯃꯒ ꯄꯨꯟꯅ 6%ꯁꯦ ꯅꯉꯣꯟꯗ ꯄꯤꯔꯛ ꯅꯪ ꯂꯧꯊꯣꯛꯏꯗꯣ ꯑꯗꯨꯅꯦꯕ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯅꯪꯅ ꯂꯨꯄꯥ 10,000 ꯊꯝꯈ꯭ꯔꯦꯅ ꯂꯧꯔꯣ ꯅꯪꯅ ꯊꯝꯕꯤꯕ ꯑꯦꯃꯥꯎꯟꯗꯣ ꯅꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯀꯝꯄꯅꯤ ꯂꯨꯄꯥ 500 ꯁꯨꯝ ꯂꯧꯊꯣꯛꯈ꯭ꯔꯦ 9,500 ꯂꯩꯕꯗꯣ 9,000 ꯂꯩꯔꯛꯀꯅꯤ 8,500 ꯅꯨꯡꯇꯤꯒꯤ 500 ꯁꯨꯝ ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯅꯪ ꯄꯩꯁꯥꯁꯦ ꯁꯨꯝ ꯄꯤꯛꯊꯔꯛꯀꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ 500 ꯂꯧꯊꯣꯛꯑꯗꯤ ꯄꯤꯛꯊꯔꯛꯏꯀꯣ ꯆꯨꯝꯕ꯭ꯔꯥ ꯑꯗꯣ ꯅꯨꯃꯤꯠ 20 ꯁꯨꯕꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯀꯝꯄꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯊꯝꯕ ꯄꯩꯁꯥꯗꯣ ꯅꯪꯅ ꯂꯧꯊꯣꯛꯆꯔꯒꯁꯨ ꯑꯋꯥꯠꯄ ꯄꯩꯁꯥ 10,000 ꯁꯨꯅꯅꯕ ꯀꯝꯄꯅꯤꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯌꯦꯕ ꯈꯥꯕ ꯅꯪꯅ 9,500 ꯂꯩꯕꯗ ꯀꯝꯄꯅꯤꯅ 500 ꯍꯥꯞꯆꯤꯜꯂꯒ ꯅꯪꯒꯤ ꯄꯩꯁꯥꯗꯣ 10,000 ꯁꯨꯍꯟꯕꯤꯌꯦꯕ ꯅꯪꯅ ꯂꯧꯊꯣꯛꯈꯤꯕꯒꯤ ꯅꯪꯅ 1,000 ꯂꯧꯊꯣꯛꯈ꯭रे 1,000 ꯍꯥꯞꯆꯤꯟꯕꯤ 1,500 ꯂꯧꯊꯣꯛꯈ꯭रे 1,500 2,000 lꯧꯊꯣꯛꯈ꯭रे 2,000 ꯁꯨꯃꯥꯏꯅ ꯅꯪ ꯂꯧꯊꯣꯛꯀꯦ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄ 500 ꯅꯪ ꯂꯧꯊꯣꯛꯄꯗꯣ ꯀꯝꯄꯅꯤꯅ ꯁꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯦꯕ ꯁꯨꯝ ꯍꯥꯞꯆꯤꯜ ꯅꯨꯃꯤꯠ 20 ꯁꯨꯔꯛꯄꯗ ꯀꯝꯄꯅꯤꯅ ꯂꯨꯄꯥ 10,000 ꯍꯥꯞꯄꯤꯌꯦꯕ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯚꯥꯞ ꯇꯥꯔꯕ ꯑꯗꯨꯒ ꯂꯨꯄꯥ 10,000ꯁꯦ ꯀꯝꯄꯅꯤꯅ ꯅꯪꯅ ꯂꯧꯊꯣꯛꯈꯤꯕꯗ ꯂꯨꯄꯥ 10,000 ꯑꯃꯁꯨ ꯂꯧꯊꯣꯛꯈ꯭रे ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 100 1% ꯂꯨꯄꯥ 2,000 ꯑꯃ ꯂꯧꯊꯣꯛꯈ꯭रे ꯇꯣꯇꯦꯜ ꯂꯨꯄꯥ 19,000 ꯂꯧꯊꯣꯛꯈ꯭रेꯕ ꯀꯝꯄꯅꯤꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯨꯗ ꯂꯨꯄꯥ 10,000 ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯅ ꯅꯨꯃꯤꯠ 21 ꯍꯦꯛ ꯁꯨꯕ ꯃꯇꯝꯗ ꯀꯝꯄꯅꯤꯅ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯅꯦꯕ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯀꯝꯄꯅꯤꯅ ꯀꯛꯏꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯅ ꯍꯥꯞꯆꯤꯟꯖꯕ ꯄꯩꯁꯥ ꯃꯥꯅ ꯂꯧꯊꯣꯛꯆꯈꯤꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯎꯟꯗꯣ ꯁꯨꯅꯅꯕ ꯃꯥꯅ ꯅꯨꯃꯤꯠ 20 ꯍꯥꯞꯆꯤꯟꯕꯤ ꯅꯨꯃꯤꯠ 21 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯅꯦꯕ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯍꯌꯦꯡ ꯄꯩꯁꯥ ꯀꯌꯥꯝ ꯀꯛꯀꯗꯕ ꯂꯩ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩꯈꯣꯏ ꯑꯦꯞꯇ ꯁꯨꯃꯥꯏꯅ ꯍꯥꯡꯉꯀꯥꯟꯗ ꯁꯤꯗ ꯇ꯭ꯔꯦꯗ ꯄꯋꯥꯔ ꯍꯥꯏꯁꯦ ꯁꯤꯗ ꯅꯝꯕꯤꯌꯣ ꯇ꯭ꯔꯦꯗ ꯄꯋꯥꯔ ꯅꯝꯃꯀꯥꯟꯗ ꯃꯈꯥꯗ ꯃꯥꯏ ꯇ꯭ꯔꯦꯗ ꯄꯋꯥꯔꯗ ꯃꯣꯔ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯣ ꯀꯝꯄꯅꯤꯅ 20 days ꯁꯨꯕ ꯂꯩꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯗꯨꯒꯤ ꯑꯦꯃꯥꯎꯟꯗ ꯀꯛꯀꯅꯤ ꯑꯩꯈꯣꯏ ꯈꯪꯕꯤꯌꯨ ꯍꯥꯏꯗꯤ ꯀꯝꯄꯅꯤꯅ ꯃꯗꯨ ꯄꯩꯁꯥꯗꯣ ꯁꯨꯅ ꯍꯥꯞꯆꯤꯜꯂꯛꯄꯗ ꯅꯨꯃꯤꯠ 20 ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯒꯗꯕ ꯑꯦꯟꯇꯣꯏ ꯚꯥꯞ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯛꯄ ꯅꯠꯇꯦ ꯃꯥꯅ ꯍꯥꯞꯆꯤꯟꯖꯕ ꯄꯩꯁꯥ ꯃꯥꯅ ꯀꯛꯆꯆꯈꯤꯕꯅꯦꯕꯀꯣ ꯚꯥꯞ ꯇꯥꯔꯕ 20 days ꯁꯨꯔꯀꯥꯟꯗ ꯁꯥꯔꯅ ꯀꯛꯀꯅꯤ 20 days ꯁꯨꯔꯀꯥꯟꯗ ꯀꯛꯏ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕꯒ ꯑꯩꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯐꯪꯉꯛꯄ ꯄꯣꯠꯇꯣ ꯑꯗꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯞꯆꯤꯟꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯛ ꯀꯛꯈꯤꯕꯗꯨꯗꯅꯦꯕ ꯍꯥꯏꯗꯤ ꯂꯧꯊꯣꯛꯈꯤꯗ ꯑꯗꯨ ꯃꯥꯟꯅꯕ ꯅꯪ ꯚꯥꯞ ꯃꯥꯟꯅꯈꯤꯕ ꯋꯥꯅꯤ ꯅꯪ ꯀꯛꯀꯗꯕ ꯄꯩꯁꯥꯗꯨꯒ ꯅꯪ ꯍꯥꯞꯆꯟꯕꯗꯨ ꯃꯥꯟꯅꯈꯤꯕ ꯋꯥꯅꯤ ꯅꯪꯅ ꯍꯥꯞꯆꯟꯕꯗꯨꯗꯤ ꯑꯗꯨꯝ ꯂꯩꯖꯅꯤ ꯅꯪꯅ ꯉꯁꯤꯁꯦ ꯅꯪꯒꯤ ꯑꯄꯨꯟꯕ ꯑꯦꯃꯥꯎꯟꯗ ꯂꯨꯄꯥ 50,000 ꯂꯩꯔꯦ ꯂꯧꯔꯁꯤꯅꯦ ꯅꯪꯅ ꯉꯁꯤ ꯂꯨꯄꯥ 5,000 ꯑꯃ ꯆꯠꯂꯦ 20 ꯌꯧꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯨꯄꯥ 5,000 ꯑꯃ ꯀꯛꯀꯗꯕ ꯍꯥꯟꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ 5,000ꯗꯣ ꯀꯛꯑꯒ 53 ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯞꯈꯤꯕꯗꯣ ꯀꯛꯄ ꯅꯠꯇꯦ ꯍꯥꯟꯅ ꯀꯛꯀꯗꯕ ꯑꯦꯃꯥꯎꯟꯗꯣ ꯀꯛꯈꯤꯕ ꯋꯥꯅꯦꯕ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯞꯈꯤꯕ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯞꯈꯤꯕ ꯄꯩꯁꯥ ꯃꯁꯤꯡꯗꯣ $6ꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯣ ꯌꯥꯏ ꯑꯗꯣ ꯇ꯭ꯔꯦꯗ ꯄꯋꯥꯔꯗꯨꯗ ꯌꯦꯡꯉꯣ ꯇ꯭ꯔꯦꯗ ꯄꯋꯥꯔꯗꯨꯗ ꯌꯦꯡꯉꯨꯀꯣ ꯄꯩꯁꯥ ꯄꯤꯛꯄꯩꯅꯤ ꯄꯩꯁꯥ ꯆꯥꯎꯔꯗꯤ ꯖꯔ ꯀꯥꯒꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯝ ꯉꯥꯏꯌꯣ ꯑꯗꯨꯝ ꯍꯦꯟꯒꯠꯆꯔꯛꯀꯅꯤ ꯚꯥꯞ ꯇꯥꯔꯕ ꯅꯪ $4 ꯂꯧꯊꯣꯛꯑꯦꯗ ꯑꯗꯨꯁꯨ ꯅꯪꯒꯤ ꯄꯩꯁꯥ ꯄ꯭ꯔꯣꯐꯤꯠꯅꯦꯕꯀꯣ ꯑꯗꯨꯁꯨ ꯁꯦꯟꯗꯣꯡꯅꯦꯕ ꯚꯥꯞ ꯇꯥꯔꯕ ꯑꯗꯨ ꯁꯦꯟꯗꯣꯡꯅꯤ ꯄꯩꯁꯥ ꯄꯤꯛꯄꯩꯅꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯆꯥꯎꯈꯠꯆꯔꯛꯀꯅꯤ
mi khara meeting di yaw lo pesa ta lo admai to si ko hoi pesa ji yam heta pakta na tan bi ya bna te pesa tan ba gi niyam lei ma gi formula lei system do tam tam tan ga dabni ai ni ngasi lupa lising manga ga puthoga ai tha je ma da lupa lising yang khai tan ge lak tan ge ya bna te company gi su mai limit lei tap tap na tan bi ya ba lambi to koina follow to da mai system do ai ge ta pesa pakta na tan bi ya bna te niyom chum na tan da bni ko adu mathang da ꯑꯗꯨ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯆꯔꯦꯗꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤꯗꯤ ꯍꯥꯞꯄꯗꯤ ꯃꯣꯏꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯞꯆꯤꯟꯗꯕꯤꯗ ꯄꯩꯁꯥ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯈꯨꯠꯇ ꯂꯧꯊꯣꯛꯆꯔꯦꯗꯅ ꯑꯗꯨ ꯂꯧꯊꯣꯛꯄ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯁꯤꯒꯤ ꯒꯦꯝꯁꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯞ ꯇꯥꯔꯒꯗꯤ ꯂꯦꯡꯗꯅ ꯂꯩꯒꯗ꯭ꯔꯥ ꯌꯥꯏ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯅꯪ ꯂꯧꯊꯣꯛꯄꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯊꯣꯛꯑꯦꯗꯅ ꯈꯨꯠꯁꯤꯗ ꯑꯗꯨꯗꯨꯒ ꯎꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯄꯩꯁꯥ ꯏꯟꯚꯦꯁ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯕꯁꯤꯗ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯗꯣ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯣ ꯀꯛꯄꯣꯏꯅꯤꯡꯉꯦꯕ ꯄꯩꯁꯥꯗꯣ ꯒ꯭ꯌꯥꯟ ꯀꯧꯏ ꯇꯥꯗ꯭ꯔꯕ ꯀꯧꯏ ꯑꯩꯁꯦ ꯀꯧꯏ ꯀꯩꯁꯨ ꯅꯪ ꯈꯪꯗ ꯇꯧꯔꯤꯅꯤ ꯀꯛꯇꯦꯀꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯣꯏ ꯌꯥꯎꯔꯤꯅꯤ ꯑꯗꯨ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯣ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯨꯗ ꯍꯌꯦꯡ ꯀꯛꯀꯅꯤ ꯀꯛꯑꯣꯏꯗꯅ ꯑꯗꯨꯝ ꯈꯪ ꯍꯥꯏꯖꯔꯛꯀꯅꯤ ꯚꯥꯞ ꯇꯥꯔꯕ ꯍꯣꯏ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯗꯨꯗ ꯐꯔꯦ ꯎꯝ ꯃꯊꯪꯗ ꯑꯣꯖꯥꯁꯤꯡ ꯀꯅꯥꯒꯤ ꯀꯣꯏꯁꯟ ꯍꯪꯒꯗꯕ ꯂꯩꯒꯦ 다사만다. ꯍꯥꯏꯕꯤꯔꯛꯑꯣ 어자다 이 사르 그럼 하는 게 봐. ꯍꯥꯏꯔꯣ 사 아이제 혹시 135 레고. 135 아이제 30 대 셀라네 봐. 아이 라우토버리는 미훔니 같은 라우토에 봐. 돌러제. 미훔니 라우토보다 군마 돌러 25 26 묵단 같은 레벨 라우토이도. 아도 아이 요지 밸런스 이제 아이 어카운트다 135 컬레 봐. ꯑꯗꯣ ꯁꯤ ꯇ꯭ꯔꯦꯠ ꯄꯋꯥꯔꯗ ꯑꯗꯨꯝ ꯌꯦꯡꯉꯣꯃꯦ ꯇ꯭ꯔꯦꯠ ꯄꯋꯥꯔꯁꯤꯗ ꯌꯦꯡꯉꯣ ꯍꯌꯦꯡ ꯀꯛꯀꯗ꯭ꯔꯥ ꯀꯣꯏꯗꯅ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯨꯗ ꯌꯦꯡꯉꯣ ꯍꯌꯦꯡ ꯀꯛꯀꯗ꯭ꯔꯥ ꯀꯣꯏꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯛꯀꯗꯧ ꯂꯩ ꯑꯗꯨꯝ ꯀꯛꯆꯔꯛꯀꯅꯤ ꯃꯥꯁꯤꯗꯤ AIꯅ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯗꯨꯝ ꯀꯛꯆꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗꯒꯤ ꯌꯥꯝꯅ ꯀꯛꯀꯅꯤ ꯀꯛ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯨꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯀꯛꯀꯅꯤ ꯀꯛꯑꯣꯏꯗꯣ ꯑꯗꯨꯝ ꯂꯩꯖꯔꯅꯤ ꯑꯗꯨ ꯌꯦꯡꯉꯣꯀꯣ ꯔꯕꯤ ꯚꯥꯞ ꯇꯥꯔꯕ ꯑꯗꯨ 다사만도 ꯅꯪꯒꯤ 좀 아이 돌러 먹기 마나 플러스 타면 봐. 아두 마이너스 오이더라 해. 20 surabo 20 surabo 아이 요지 30가 그냥 40 무슨 ꯅꯠꯇꯦꯗ 나이디. ꯅꯪꯒꯤ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯨꯗ ꯅꯝꯃꯣ ꯅꯪꯒꯤ ꯀꯩꯅꯣꯗꯨꯒꯤ ꯇ꯭ꯔꯦꯠ ꯄꯋꯥꯔꯗꯨ ꯁꯨꯃꯥꯏꯅ ꯅꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯏꯗꯨꯗ $5 ꯍꯥꯏꯔꯒ 20 days ꯊꯥꯔꯝꯃꯣꯅꯦꯀꯣ 20 daysꯊꯥꯔꯝ ꯇꯥꯔꯗꯤ ꯍꯌꯦꯡ $5 ꯀꯛꯀꯗꯣꯏꯅꯦꯕ ꯅꯪꯉꯣꯟꯗꯒꯤ ꯅꯪꯅ $5 ꯍꯥꯞꯈꯤꯕꯗꯣ 20 days 타버는 플러스 8 플러스 5 그냥 다 타버도. ꯑꯗꯨ 20 day ꯃꯁꯤꯡ ꯇ꯭ꯔꯦꯠ ꯄꯋꯥꯔꯗ ꯆꯪꯉ ꯌꯦꯡꯉꯣ 트레이드 파워도부디 호야 도 아이 꿈뭐 타와 말래. 8 ꯀꯨꯝ ꯊꯥꯔꯗꯤ ꯍꯌꯦꯡꯗꯣ 20 ꯑꯗꯨꯗ ꯃꯄꯥꯗ 20 days 수레는ꯊꯥꯔꯕꯣ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯃꯥꯏ ꯇ꯭ꯔꯦꯠ ꯄꯋꯥꯔꯗ 20 days ꯈ꯭ꯋꯥꯏ ꯂꯥꯁꯀꯤꯗꯨꯅꯦꯕ ꯌꯦꯡꯗꯣꯏꯁꯤꯀꯣ ꯈ꯭ꯋꯥꯏ ꯂꯥꯁ ꯗꯦ ꯃꯁꯤꯡꯗ ꯃꯣꯔꯗ ꯆꯪꯉꯣ ꯑꯩ 20 days ꯆꯪꯉꯦ ꯂꯥꯁꯀꯤꯁꯦ ꯗꯦ 20ꯗ ꯊꯥꯔꯝꯃꯤꯁꯦ 7 ꯄꯣꯏꯟ ꯀꯩꯅꯣꯝ ꯂꯩ +7.2925 ꯍꯥꯏꯅ ꯑꯗꯨ ꯀꯛꯈꯤꯗꯣꯏ ꯅꯠꯇ꯭ꯔꯦ 7.25ꯗ ꯍꯌꯦꯡ ꯀꯛꯀꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤ ꯄꯩꯁꯥꯁꯦ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯣ ꯀꯝꯄꯅꯤꯅ ꯍꯥꯞꯆꯟꯕꯤꯕ ꯄꯩꯁꯥꯅꯦꯕ ꯅꯪꯒꯤꯗꯃꯛꯇ ꯚꯥꯞ ꯇꯥꯔꯕ ꯉꯁꯥꯏꯒꯤ 10,000 ꯄꯤ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨꯕꯨ ꯅꯪꯅ ꯅꯪ ꯑꯦꯃꯥꯎꯟ 50ꯗ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯕꯨ 100ꯗ ꯌꯥꯎꯕ꯭ꯔꯣ 50ꯗꯩꯅ ꯑꯃꯅ 100ꯅꯤꯅ 50ꯗ ꯌꯥꯎꯕꯅꯦ ꯑꯗꯨꯅꯤ 50ꯗꯒꯤ ꯌꯥꯎꯕꯅ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯑꯃꯨꯛ 100 ꯌꯧꯅꯕ ꯍꯣꯠꯅꯕꯗ another 20 days ꯃꯨꯛꯇꯤ ꯆꯪꯒꯅꯤꯀꯣ another 20 days ꯂꯩꯔꯒ 100 ꯑꯗꯨꯝ ꯂꯩꯔꯦ 100ꯗꯤ ꯁꯨꯡꯇꯥ ꯑꯃꯨꯛ ꯇꯥꯔꯔꯣꯏ ꯚꯥꯞ ꯇꯥꯔꯕ ꯀꯩꯕ ꯍꯟꯗꯛꯀꯤꯁꯤꯗꯤ ꯈꯔ ꯀꯛꯈ꯭ꯔꯅꯤꯕ ꯃꯊꯪꯒꯤ ꯀꯩꯅꯣꯗꯗꯤ ꯑꯃꯨꯛ ꯀꯛꯈ꯭ꯔꯅꯤ ꯑꯗꯨ ꯅꯪꯅ ꯌꯥꯝꯗ꯭ꯔ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯥꯞꯆꯜꯂꯣ ꯑꯗꯨꯗꯩꯗꯤ 100 ꯑꯃꯨꯛ ꯂꯩꯔꯅꯤ ꯐꯅ ꯀꯛꯑꯁꯨ ꯀꯛꯇ꯭ꯔꯁꯨ 100ꯗꯤ ꯁꯨꯡꯇꯥ ꯑꯃꯨꯛ ꯇꯥꯔꯔꯣꯏ ꯚꯥꯞ ꯇꯥꯔꯕ 100 ꯔꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ another 20 daysꯒ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ 200 ꯑꯃꯨꯛ ꯁꯨꯔꯅꯤ 200ꯗꯤ ꯁꯨꯡꯇꯥ ꯑꯃꯨꯛ ꯇꯥꯔꯔꯣꯏ ꯈꯤꯇꯪ ꯂꯧꯊꯣꯛꯈꯤꯕꯗ ꯑꯗꯨꯝ ꯈꯤꯇꯪ ꯇꯥꯕꯅꯦ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯑꯍꯥꯟꯕ ꯑꯗꯨꯅꯦ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯇ꯭ꯔꯦꯠ ꯄꯋꯥꯔꯗ ꯌꯦꯡꯉꯣꯕ ꯅꯪꯅ ꯂꯧꯊꯣꯛꯇꯕꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯂꯧꯊꯣꯛꯑꯁꯨ ꯂꯧꯊꯣꯛꯇ꯭ꯔꯒꯁꯨ ꯅꯪꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯪ ꯀꯝꯄꯅꯤ ꯑꯦꯀꯥꯎꯟꯗꯩꯗꯤ ꯅꯪꯅꯗꯤ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯚꯥꯞ ꯇꯥꯔꯕ
ꯑꯗꯨꯒꯤ ꯑꯦꯃꯥꯎꯟꯗꯨꯁꯨ 20 days ꯁꯨꯔꯛꯄꯒ 20% ꯄꯤꯔꯒ ꯅꯉꯣꯟꯗ ꯑꯗꯨꯝ ꯃꯥꯏ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯆꯈꯤꯅꯦꯕ ꯆꯞ ꯆꯥꯔꯕ ꯐꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯣꯖꯥꯁꯤꯡ ꯀꯅꯥꯒꯤ ꯀꯣꯏꯁꯟ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏ 20 days ꯐꯥꯔꯦꯗꯅ ꯁꯥꯔ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ $50 ꯍꯥꯞꯄꯦ 20 days ꯁꯨꯡꯂꯧ ꯂꯧꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ 21 ꯍꯦꯛ ꯁꯨꯕꯗꯩꯗꯤꯉꯁꯥꯏ 50ꯁꯤꯅ 20 daysꯗꯗꯤ 150 ꯌꯧꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇ꯭ꯔꯒꯁꯨꯉꯁꯥই AI ꯒꯤ 50ꯗꯨꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯏꯅꯤ ꯁꯥꯔ ꯃꯣꯏꯒꯤ ꯁꯦꯂꯦꯛꯁꯟ AI ꯒꯤ 50 ꯑꯗꯨꯝ ꯂꯧꯊꯣꯛ ꯑꯩ ꯀꯣꯏ ꯑꯃ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯣꯝꯅ ꯉꯁꯥꯏꯒꯤ 50ꯗꯣ $50ꯗꯒꯤ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯣ 20 days ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ $150 ꯁꯨꯔꯛꯀꯅꯦꯕ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇ ꯚꯥꯞ ꯇꯥꯔꯕ ꯇꯥꯏ 150 days ꯁꯨꯔꯦ 20 daysꯗ 21 day ꯍꯦꯛ ꯁꯨꯔꯛꯄ ꯀꯝꯄꯅꯤꯒꯤ $50ꯗꯣ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯣꯖꯥꯗ $100 ꯂꯩꯍꯧꯔꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏ ꯑꯣꯖꯥ ꯇꯥꯛꯄꯤꯕꯗꯤ 50 ꯈꯛꯇꯅꯤ ꯑꯗꯨꯕꯨ 20 days ꯍꯦꯛ ꯁꯨꯕꯗ ꯀꯌꯥ ꯂꯩꯔꯝꯃꯦ 50 days ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯑꯣꯖꯥꯗ 100ꯇꯤ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯄ꯭ꯔꯣꯐꯤꯠ ꯇꯣꯡꯗ꯭ꯔꯣ 110 ꯂꯩꯔ 160 ꯐꯪꯕ 110 ꯐꯪꯕ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯖꯥꯗ ꯄ꯭ꯔꯣꯐꯤꯠꯇꯤ ꯂꯩꯍꯧꯔꯦꯕ ꯑꯗꯨ ꯅꯪꯅ ꯈꯤꯇꯪ ꯂꯧꯊꯣꯛꯎꯕꯩꯅꯦꯕ ꯚꯥꯞ ꯇꯥꯔꯕ ꯅꯪꯅ ꯂꯧꯊꯣꯛꯄꯗꯨꯒ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯍꯧꯔꯤꯗꯨꯒ ꯑꯅꯤꯗ ꯄꯨꯟꯕ ꯃꯇꯝꯗ ꯑꯗꯨꯝ 100 ꯂꯩꯍꯧꯔꯅꯦꯕ ꯂꯩꯍꯧꯋꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅꯤ ꯔꯕꯤ ꯚꯥꯞ ꯇꯥꯔꯦꯀꯣ ꯑꯩꯅ $50 ꯊꯝꯃꯦ 20 days ꯁꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ 150 ꯂꯩꯔꯅꯤ ꯑꯩ ꯋꯥꯂꯦꯠꯇ ꯑꯗꯨꯕꯨ 21 day ꯍꯦꯛ ꯁꯨꯕ ꯃꯇꯝꯗ ꯀꯝꯄꯅꯤꯅ $50ꯗꯣ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨ ꯑꯩꯉꯣꯟꯗ $100 ꯂꯩꯍꯧꯅꯦꯕ 110 ꯃꯨꯛ ꯐꯪꯉꯦ ꯑꯩꯉꯣꯟꯗ 110 ꯍꯣꯏ 10 ꯑꯗꯨꯗꯣ 110ꯗꯣ ꯑꯃꯨꯛ ꯊꯝꯕꯤꯔꯦ 20 days ꯁꯨꯔꯀꯥꯟꯗ $300 ꯌꯧꯔꯛꯑꯅꯦꯕ $300 ꯌꯧꯔꯀꯥꯟꯗ 300 ꯈꯔ ꯍꯦꯟꯒꯅꯤꯀꯣ ꯀꯝꯄꯅꯤꯅ 100ꯇꯣ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯩꯈꯣꯏꯗ 200 ꯑꯃꯨꯛ ꯂꯩꯍꯧꯔꯅꯦꯕ ꯅꯨꯃꯤꯠ ꯀꯩꯅꯣꯗ ꯑꯗꯨ ꯁꯥꯔ ꯑꯣꯖꯥ ꯁꯥꯔ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛ ꯂꯧꯊꯣꯛꯄꯅꯦ ꯑꯗꯨꯒ 135 ꯈꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯛ ꯀꯥꯈꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯨꯝ ꯀꯛ ꯂꯩꯈ꯭ꯔꯦꯕ ꯑꯩꯒꯤꯁꯦ ꯅꯨꯃꯤꯠ ꯑꯩꯗꯤ 30 ꯅꯨꯃꯤꯠ ꯑꯍꯥꯟꯕꯒꯤ 10 days ꯃꯨꯛꯇꯤ ꯀꯥꯔꯣꯏ 10 days ꯃꯇꯨꯡꯗ ꯀꯥꯔꯛꯀꯅꯤ 10 days ꯐꯥꯎꯒꯤꯗꯤ 10 days ꯐꯥꯎꯗꯤ ꯄꯤꯛꯀꯅꯦꯕ ꯑꯦꯅꯤ ꯄꯩꯁꯥ ꯊꯝꯕ ꯃꯇꯝꯗ 10 daysꯗꯤ ꯄꯤꯛꯀꯅꯤ 10 daysꯒꯤ ꯃꯇꯨꯡꯗꯗꯤ ꯖꯔ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯗꯨꯗꯩꯗꯤ ꯀꯛꯑꯁꯨ ꯀꯣ ꯃꯥꯅ 7 ꯀꯛꯑꯁꯨ ꯅꯪꯅ 15 ꯍꯥꯞꯆꯜꯂꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯀꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯞꯆꯟꯕꯒ ꯃꯥꯅ ꯀꯛꯄꯒ ꯃꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯥꯞꯆꯜꯂꯤꯗꯨꯗꯤ ꯀꯛꯄꯅ ꯍꯦꯟꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯒꯅꯦꯕ ꯀꯛꯄꯅ ꯍꯦꯜꯂꯦꯕ ꯑꯗꯨꯅꯅꯦ ꯑꯗꯨ ꯈꯤꯇꯪ ꯋꯥꯠꯂꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯪ ꯉꯥꯏꯔꯣ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗꯩꯗꯤ ꯃꯥꯅ ꯀꯛꯄ ꯑꯦꯃꯥꯎꯟꯗꯒꯤ ꯅꯪ ꯍꯥꯞꯆꯜ ꯑꯦꯃꯥꯎꯟꯗ ꯆꯥꯎꯈꯠꯂꯛꯑꯅꯤ ꯃꯥꯅ 7 ꯀꯛꯑꯦꯗꯅ ꯅꯪꯅ 10 ꯅꯠꯇ꯭ꯔ 15 ꯍꯥꯞꯆꯜꯂꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯀꯛꯆꯔꯁꯨ ꯄꯩꯁꯥꯗꯣ ꯖꯔ ꯆꯥꯎꯈꯠꯂꯛꯀꯅꯦꯕ ꯃꯁꯥꯅ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯑꯅꯦꯕ ꯑꯩꯅ ꯑꯣꯇꯣꯃꯦꯇꯤꯛ ꯆꯥꯎꯈꯠꯂꯛꯑꯅꯤ ꯍꯥꯞꯈꯤꯕꯗꯨꯒꯤ ꯗꯕꯜ ꯐꯪꯉꯅꯦꯕ 10ꯗꯒꯤꯅ 15 days ꯐꯥꯎꯒꯤ ꯃꯌꯥꯗꯤ ꯈꯤꯇꯪ ꯃꯣꯏꯒ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯋꯥꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯨꯝꯃꯦ ꯗꯁꯃ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯤꯀꯣ ꯂꯣꯏꯅ ꯑꯩ ꯈꯪꯗꯕ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯑꯃ ꯊꯦꯡꯅꯩ ꯑꯍꯥꯟꯕ ꯊꯥꯗꯈꯤꯕꯗꯤ ꯀꯩꯝ ꯀꯛꯇꯧꯔꯒ ꯂꯣꯏꯔꯀꯥꯟꯗ ꯀꯛꯄꯅꯦꯕ ꯑꯍꯥꯟꯕꯗꯗꯤ ꯀꯝꯄꯅꯤꯅ ꯍꯥꯞꯆꯤꯟꯕꯤꯕ ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯞꯆꯤꯟꯕꯤꯕ ꯑꯝꯇ ꯌꯥꯎꯗꯦꯗꯅ ꯑꯍꯥꯟꯕꯗꯗꯤ ꯑꯍꯥꯟꯕꯒꯤ 20 daysꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯀꯛꯀꯗꯣꯏꯅꯦꯕ ꯂꯣꯏꯅ ꯇꯁꯃꯗ ꯑꯍꯥꯟꯕꯅꯦ ꯑꯩꯉꯣꯟꯗ ꯊꯦꯡꯅꯩꯁꯦ ꯑꯗꯨꯒꯤ ꯑꯍꯥꯟꯕꯅꯦ ꯐꯔꯦ ꯑꯍꯥꯟꯕꯅꯦ 10 ꯑꯩꯉꯣꯟꯗ days ꯀꯩꯅꯣ ꯐꯥꯎꯗꯤ ꯈꯥꯡꯉꯣ 10 to 15 days ꯐꯥꯎꯗꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄ ꯋꯥꯅꯤ ꯑꯗꯨꯗꯤ ꯖꯞ ꯀꯥꯈꯠꯂꯛꯀꯅꯤ ꯗꯁꯃ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥꯁꯤꯡ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡ ꯀꯅꯥ ꯂꯩꯒꯦ ꯍꯪꯕꯤꯔꯣ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯂꯧꯖꯔꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯃꯄꯥꯡꯁꯤꯗ ꯃꯤꯇꯤꯡꯒꯤ ꯂꯤꯡꯁꯤꯒꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯃꯤꯇꯤꯡꯁꯤ ꯀꯥꯟꯅꯕ ꯀꯝꯄꯅꯤ ꯀꯥꯟꯅꯕꯒꯤꯗꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯟꯅ ꯃꯤ ꯌꯥꯝꯅ ꯑꯃꯨꯛ ꯇꯧꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯕꯤꯔꯦꯀꯣ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ Good night, sir. Good night. ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ